Makada channel sig makhoigi miyam puno putaram okchabagalon ni koknon khurumjari. Channel asina maruoiba update khara puduna lakchri tabisi. Kuki singi demand popular government semdringei the political solution purakna taksil lakli. Wagadawribra oiroidawribra khangdaba demand sigi matangla samlapa pawdum khara thamjage tabisi. Kuki singi demand popular government semdringei the political solution purakna taksil lakli. Manipur popular government ama semdringei the political solution pura uhaina Kuki Jo Council na Manipur da lakhiba BJP gi luchingba bel santos amasung Dr. Sambit patra da taksinkhre. BJP gi National Secretary Organization bel santos amasung party asigi North East in charge Dr. Sambit patra anin haukiba sangol sen numita chuchampur da chattuna party asigi MLA sing amadi civil society organization singi mihut singu unaki. KJC Kuki Jo Council gi makhoigi BJP gi luchingba aniga unakiba aduda haujik laiba buffer zone asi amana amabu ikai khumnaduna chapchana ngakduna thamgadabani. State asi the popular government ama laktringai mamang the political solution ama pura uhaina taksinki. BJP gi luchingba ani unabagi matang da KJC thadokpa cherol aduna makhatana hai. KJC gi mihut kangbu aduna mayik seng Kuki singda BJP gi government lahenbada athingba leite. Adum oinamak haujik lairiba bhibam asida Kuki Jo community na Manipur ge anawa government asida thawai khoidana saruk yaba ngamloi haiba wafum thamke. Panbe yabadi state asida popular government am semna bagidamok BJP gi legislature singda demand tawduna lakhibani adubu Kuki Jo gi BJP MLA singdi hiram asida wafam amatu fongdoktuna lairakhibani. Member humfu laiba Manipur Legislative Assembly da Kuki Jo MLA tara yauribani. BJP gi MLA kuntha tare laibagi manungda Kuki Jo community gi BJP gi MLA tare yauri. Kuki Jo MLA sing amasung civil society gi makhoigi gi Kuki sing damak legislature laiba union territory ama piyu haina taksinduna lakhibani. Adubu center gi makhoigi gi wafam adu yaroi haina handaksu fongdokhiban lairabani. Nakalama romdana SDO tuboi gi office mai tharamle government ki record kya mangan khare. Kari gi damak SDO tuboi gi office mai thariba amadi government ki record kya manghaliba. Hiram sigi matang na samlapa pawdam ama thamjage tabisi. Chuchampur district ki manungda laiba SDO subdivision officer tuboi gi office ngarang numidang sakhang daba singna mai thadok lamle government ki record kya amang ata thakhre hairi. Police tagi pangwa pawna hai thoduk adungarang numidang pung mapal lom tabada sakhang daba mi kharana SDO tuboi gi office adu mai tharamani. SDO office adu mai chakpa ubadagi manak nakpada laiba khunja sing chenchinduna mai adu muthanaba honaki. Thoduk adugi pawtabadagi Manipur Fire Service ki kangbu amasung police team su mafam aduda changsin ki hairi khunja sing matam chana mai adu kannaba honabadagi office adugi saruk ayamba maina sakhigadabadagi kanbadi ngamhauki. Adumakpu government ki record kharadi mai chakhibna amang ata thakhre. Thodok aduda ing 2023 gi May 3 dagi haurakhiba kanglup ki irang asida lanjen narkhaba singna mari leinaba che changdi ayamba mai chakhre hairi. Thodok aduga mari leinaba Chuchampur district police na case ama lokhatpaga loinana maduda chenariba sing fanaba akanba mawngna tiba humbagi thabak chathari hairi. Panbe yabadi ing 2023 gi May 3 gi ayuktagi Manipur government ki forest department ki forest bit ama mai thakraba matung ing 2024 gi February thada missing lamlaba miyamna Chuchampur district ki DC amasung SP gi office mai thadoki. Thodok aduda district asigi mari leinana ariba amasung anauba che chang kyam mai chaktu mangankhra. Kari maram gidamak SDO office mai thaduna che chang singsi manghan libno amadi Kuki Jo singna taliba demand asi fangadawribra phangoidawribra haibadu channel asibunu madi video asibu yengbiriba mipum khudimakna comments amamam pibiduna masigi matangda anauba video ama semnanabagi tanja adu piyu loinana matang aswaida tension jage channel asibu nungsibiduna like share amadi subscribe toba kawbiduna haiba loinana